Paomi Nattaba Meeoi Shingna press Thaba vase Nattraga jacket litpa amadi press Thaba sticker sing gari da nappagi thouong khudak leppiyu haina All Manipur Working Journalist Union AMWJU Amasung Editors Guild Manipur EGM na punna thadorakpa Cherol amana hairi Cherol asina hai Manipur gi irang asina maram oiraga meeyam da pau phanghanbagi mathou pangthokliba paomi sing su awaba amadi khudong chadaba kaya mayoknari cheirak asida register tawdaba media practitioner kya ama thoraktuna meeyam da chamamnaba pok-hanbagi mathakta tasengna mathou tawjariba paomi singda panma moihali khudam oina YouTuber blogger amadi vlogger kya thogdok thokfamdagi hakthengna laktuna masana apama mongda meeyam da paudam piba pumnamak thengnaraba ngaktani asingma meeyoi sing asina thogdok thokfamda changbada AMWJU amadi EGM na thingbagi haklaite tawbatabu makhoina press Thaba vase Nattraga jacket shinaba asidi yawangamloi makhoigi maraktagi meeyoi khara press Thaba sticker masha-masha gi gari da naplaga chatle haibagi pausu leire maram aduna press Thaba vase Nattraga jacket amasung sticker Paomi Nattaba Meeoi Shingna Shijinnabiganu aduga police amadi law enforcing agency singna press Thaba vase Nattraga jacket amasung stickers jenai haiduna hekta komthokpiganu press Thaba vase Nattraga jacket amasung sticker shinaba sing mayek sengna masak khangdokpagi thabak chathabiyu haina Cherol asina makhatari